Panam pausi ki marui pa paukra han pada mayam da thamjage national highway sing the logi wang mada tax khom di besing mathak ta action law antam national highway sing the ain gi wang mada tax khom di besing mathak ta action law na ba mati transporter sing bungak sen bina ba all naga traders associations manipur antam na manipur lenga tak silakli Manipur press kap ta pangthok ki ba pau gi mi phama ba association asi ki advisor Juris abon main fungdo kibada association asina mamangda gi hona manipura essential item amadi atai polam sing pusilakpada chawraba thodang loduna lakli mamang sai gi me ahum digi matung dagi di he hana thengna khidriba problem kya thingna rakli association asina su angamba thak tungan tungan organization natragana community amada nonjaduna amadi haijaduna lakli adubo hanak marak asidadi khang ngamdaba masum pu thangba ngamdaba problem mayam ama thengnarakle hari hiram asida paliba lenga asina karisu thawa sadana leibigi muhutta khudaki oiba thabak khara lokhatpio loina haukiba tha asigi tareta Cotu gi gate mamangna miye khrana truck ama phajinduna maduri yorakpa pochaising sistauba sisu lebuk thibani haina makna phongdoki makhasa tharak poina to pawmuna kom phurup ki hiram amatada mari lenedi Royescom Delhi da pangthukiba culturals ibn cookie sing talib to khaibe administration gi matangda masakhangdaba miyoy mana kom phurup ki phije sesinduna yawkiba tu phurup asiga mari lendi miyoy du kom phurup ki miyoy sunati haina kom union manipur na phungdorakli Imphal East district ki Kiarland nang sipawmi sing unaba mari union sigi spokesperson Boyescom na phungdokiba Delhi da ngrang pangthukiba culturals ibn cookie sing taliba Tokhaibe administration ki matana kom phurup ki phije sinduna miyoy ama yawkibadu phurup asiga hiram amata da mari lainadi phurup asigi miyoy amata ibn adu da saru yakiba sulaiti social media ki platform khra da maru oina Facebook ta viral oirakliba video asigi matangda miyamna thajabigano lanai miyoy amadi kanglup amatana kom phurup manipur ki irang asita pusina na bathabak thoram sathabigano ki magna makha taraduna Delhi da pangthokiba cultural event adu kom phurup ki identity miyamna lan ohona bo hona rakwa sima mi paini haini thawong sima kom phurup ki fireb amadi integrity da sauna singna mani state ki wariba phiba masida tension ama sagana ba masa amasu video sin ohali lamdam asida nungsi chandana madi tang dulaitana laina bhona bada kom phrupna sapsaba thodang logana ki nakala morom no kom tribe organization beliness thawong sibu yaning daba phongdorakli ngasinu mida waram phongkhiba tongan tongan ba manipuri sifong singa masum thokhiba thawdowa thok singdugi maruebi i paw sing mayam da thamjagi anbada kangla pawdugi lokosaraka Parliament MP sana jawbana manipur gi singki town sing air connectivity ki thabak paikhanaba thaurang leibrangkhre Manipur gi singi town singa thabuk paikhanaba India lenga na thorang tawba leibraina MP sana jawbana parliament angkre Manipur gi mafam sing maru oine singi town singda air connectivity ki thabuk paikhanabe gi damak thorang tawba leibra haiba wang Manipur gi Rajya Sabha gi MP sana jawba leishemana parliament thamkre parliament mifam gi wang pakhung gi matamda MP sana jawbana air connectivity gi wapam asi pukhaladuna hai kumja English ngani ga taraga mari gi haunan Nongthaki Lambiel gi kuthangda samnahaliba North Eastern State singi apunba masinga si kayano reason asida hauzik paikhatliba amadi nauna paikhatnaba pukhalakhiba air connectivity gi project singi hauzik oiriba phiba amadi haukhiba sei ahumrom henba asida reason asigi leiriba air traffic ki akupa marul khanganbinaba wafam khiba kaloidana Manipur gi mafam sing war oine singi town singda heli service ki kuthangda air connectivity ki thabak paikhatnabi gi laingana thorang tawbu leibra kariguma leirabadi madugi akupa marol khangananaba MP sana jawbana house ki kuthangda development of north east region donor minister gi puning singki MP sana jawbi gi wangasi ki pakum oina minister of state of donor Dr. Sukanta Majumdar na phungdokhibada bidding gi ani suba round gi manungsana Manipur gi oina RCS Powell Hans Limited PSL gi makha da helicopter gi mathau tawhananaba Jiribam More Parbung Tamenglong amadi Thanlon haidiba mafam manga sida helipad sangbanaba identify tawkhip CPSE amana sahi asigi March taragomdoi gi hoduna RCS ki makha da Tamenglong amadi Jiribam gi helicopter mathau tawbu honkhre Hairiba lambel singaduri ahanbada Imphal Tamenglong Jiribam Tamenglong amadi ahum subuda Imphal Jiribam ni
loinana kumja English singani ga taraga mari gi matungdagi North Eastern State sing haibadi Arunachal Pradesh amadi Sikkim ani asi nongthaki lambel gi kuthang samnahna na balaikre hauzik phawbada Udal scheme gi makhada North East State sing gi oina helicopter ani yauna airport taraga ni thui mathau toba hon khrairi Union Minister na makha taraduna Manipur gi oina more parbung amadi thanlon da air connectivity ki thabak pakhana begi damak lupa crore lising mapanga chamaga ni panga point kuntraga ni thui amadi 11.59 gi senpam kai thokre more gi oina kumja English ngani ga kun go humdoi gi me thari gi thabak pakhat paukre parbung gi oina mamang sei gi me thari gi thabak pakhat paukre thanlon gi oina su tha simaktari gi thabak pakhat paukre Imphal airport ki aircraft movement amadi passenger singi laidiba sing kumja English ngani ga kun gani thoi kun go humdoi aircraft movement gi oina domestic ki la amaga lising kunga samapan go humfuga tret international gi oina amapuna lising taragani thuiga maudra pan passenger gi oina apunba masing asi lak taragani thuiga lising kunthra go humdoi samapan ga maudra ga tar ini amadi kumja English ngani ga kun go humdoi kun ga mari gi oina di aircraft movement gi apunba masing asi lising taragani thuiga sani pan ga humfuga mathoini loinana passenger gi apunba masing na lak taragani thuiga lising humdra ga mari ga satruka humfuga taru ni haiki atoba pawmana Assembly gi session digi opposition MLA singna walk out tawkhibadu political gweb khudong chaba lawani ibomsa lamdam asigi miyamna khamthengna wana ringai saira sida opposition MLA singna Manipur Legislative Assembly gi session digi walk out tawkhibadu political gweb khudong chaba lawani haina lamlai kendra gi MLA case ibomsa na maral sikre wabagai kendra gi MLA usam deven gi babupura da liba quarter pangtokhiba pawgi mitham amada wafam MLA ibom sana phongdokibagi makna makha takibada sai taraga manga lainga pairam lava hanigi CM Okram Ibobida Prime Minister unana bigi ayaba lawna borep lawsi hai buwafam phongdorakpa si thajada buwafamni tha sigi nipan gi mifamda police ki demand khanabada minister na maha ki office ta gi Prime Minister unana bigi appointment pibinaba si inagani haina phongdokiba lekrabane CMO digi se iba yaba wafam ama house na warep lawba habisi house ki dignity sui habisi XCM na khangna puthorak libasi housik leiriba irang asi lusin ba pamdaba digi irang asi makha sangthana ba sinba thausulni haina lawi housik sathariba assembly mi phamasi hek hawbadagi leiba ki wafam kaya khanaduna lakli opposition na hangbo hang kya lainga ki mekeri gi pakum pi bakak natana demand discussion da su kya ra khanakre lainga asina irang asi lusina na bathabak hanadagi su tawduna lai hauji su tawduna lairi sentana su irang asi lusina na bohona duna lakleki pawki mifama duna lamsang kendra gi MLA S Rajena madi hianglam kendra gi MLA usam deven su saruyaki atopa pawamne lupa crore samaga taraga manga rongi mamal oigedaba drug sing muslim masa uhunga loinana Assam police na fari Memari Manipur power pusilapu oigani haina thajaba lupa crore samaga taraga manga rongi mamal oigedaba mayai ka drug ki polam singa konana muslim masa uhum ngarang Assam police ki kangbu amana Karimganja bypass manak tagi fare hari Assam police ki paun hai Assam police ki special task force STF amadi Karimganja police ki kangbun akaknaba paw ma phangmadi lambi da lakpa saka taraga ni thoi pan mata ta truck registration number NL01A C4764 ngarang nungthil pung ahumga makhai taba matamda Karimganja bypass manakta khamduna check toba matamda gari edu yaba tablet lak ahum makhai amadi tungan sapon capsa amada hapa number 4 kg ama gram sahumga konana gari edu lakhiba mi ahum fagat pangam ki hari pharaba mi oising adudi Noimul Haq Fuzal Ahmad Atikur Rahman Elias Atik amadi Zagajit Dev Abrama Elias Barman kawi pharaba Noimul Haq drug sing adugi mapuni atai sing aduna tata truck adugi driver amadi co driver sing hari makhogi mathakta wahang pangcha thaduna makhata na thigatpagi thabuk sathari haina Assam police tagi phangba paw sina hari atopa paw madana mahairoi singna make education disturbance free zone khongjang sangsingkhre Coordinating Committee of Disturbance Free Educational Zone Demand and Need Aspirants na sinduna nga si Kaisampat Laimazam Laikai da Laiba Community Hall da Make Education Disturbance Free Zone gi khongjang sangsingkhre
ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯔꯣꯃꯤꯇꯥ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯩꯕꯥꯛ ꯑꯃ ꯃꯇꯤꯡ ꯌꯥꯎꯅ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯅ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯑꯗꯨꯅ ꯂꯦꯞꯄꯤ ꯍꯥꯏꯔꯤꯕ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯑꯁꯤꯕꯨ ꯄꯨꯊꯣꯔꯛꯀꯗꯧꯔꯤꯕ ꯑꯁꯤꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯀꯥꯡꯂꯣꯟ ꯑꯗꯨꯕꯨꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯇꯝꯅꯕꯒꯤꯗꯃꯛ ꯃꯍꯩ ꯇꯝꯐꯝꯁꯤꯡ ꯑꯁꯤ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯕ ꯃꯐꯝ ꯑꯣꯏꯍꯟꯕ ꯇꯥꯏ ꯅꯤꯠꯀꯤꯗꯃꯛ ꯁꯦꯝ ꯁꯥꯖꯔꯤꯕ ꯃꯍꯩꯔꯣꯏ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯁꯤ ꯃꯥꯏ ꯄꯥꯛꯅꯕ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯧꯔꯥꯡ ꯇꯧꯗ꯭ꯔꯒꯗꯤ ꯉꯝꯂꯣꯏ ꯃꯔꯝ ꯑꯁꯤꯅ ꯃꯈꯥꯒꯤ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯇꯧꯕꯅ ꯍꯥꯏꯈꯤ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯗꯤ ꯅꯤꯠ ꯀꯣꯆꯤꯡ ꯁꯦꯟꯇꯔꯁꯤꯡ ꯑꯃꯗꯤ ꯏꯗꯨꯀꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯗꯤꯃꯥꯟ ꯇꯧꯕꯤꯒꯅꯨ ꯑꯣꯖꯥꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯤꯕꯤꯒꯅꯨ ꯑꯩꯈꯣꯏꯗ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯥꯛꯍꯟꯕꯤꯌꯨ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯃꯄꯨꯡ ꯐꯥꯅ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯍꯟꯕꯤꯌꯨ ꯏꯗꯨꯀꯦꯁꯟꯕꯨ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯄꯤꯗꯕ ꯃꯐꯝ ꯗꯤꯁꯇꯔꯕꯦꯟꯁ ꯐ꯭ꯔꯤ ꯖꯣꯟ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯇ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯍꯌꯦꯡꯒꯤ ꯌꯨꯝꯕꯤꯅꯤ ꯑꯩꯈꯣꯏꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯌꯨꯝꯕꯤ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯗꯕ ꯍꯥꯏꯕꯁꯤꯗ ꯏꯔꯝꯗꯝ ꯑꯁꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯅꯠꯇ꯭ꯔꯒꯅ ꯁꯣꯟꯕ ꯍꯥꯏꯕꯁꯤꯒ ꯃꯔꯤ ꯂꯩꯅꯩ ꯃꯈꯣꯏꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯌꯨꯝꯕꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯍꯩꯕ ꯍꯥꯏꯕꯁꯤꯒ ꯃꯔꯤ ꯂꯩꯅꯩ ꯃꯔꯝ ꯑꯁꯤꯅ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯗꯕ ꯃꯐꯝ ꯑꯣꯏꯍꯟꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯍꯩ ꯇꯝꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯈꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯄꯥꯟ ꯂꯝꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯆꯥꯎꯔꯕ ꯆꯩꯊꯦꯡ ꯄꯤꯔꯛꯂꯤꯕꯁꯤ ꯃꯇꯝ ꯆꯥꯅ ꯊꯤꯡꯍꯧꯗꯕ ꯇꯥꯔꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯤꯈꯥ ꯄꯣꯜꯂꯒꯅꯤ ꯊꯥ ꯀꯥꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯃꯗꯤ ꯆꯠꯅꯕꯤꯗ ꯃꯄꯥꯟ ꯂꯝꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯆꯥꯎꯔꯕ ꯆꯩꯊꯦꯡ ꯄꯤꯔꯛꯂꯤꯕꯁꯤ ꯃꯇꯝ ꯆꯥꯅ ꯊꯤꯡꯍꯧꯗꯕ ꯇꯥꯔꯕꯗꯤ ꯂꯥꯏꯔꯕꯅ ꯃꯁꯤꯡ ꯌꯥꯝꯕ ꯂꯝꯗꯝ ꯑꯁꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯤꯈꯥ ꯄꯣꯜꯂꯒꯅꯤ ꯍꯥꯏꯅ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝꯒꯤ ꯀꯟꯚꯦꯅꯔ ꯄꯥꯎꯅꯝ ꯊꯥ ꯀꯥꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟꯗ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯈꯤꯕ ꯖꯨꯟꯒꯤ ꯇꯥꯡ 22 ꯑꯃꯗꯤ 23ꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯞꯅ ꯂꯨꯞ 19ꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯈꯟꯅꯗꯨꯅ ꯂꯩꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯗ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯆꯠꯅꯕꯤꯅ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯤ ꯂꯣꯏꯅꯅ ꯁꯦꯜ ꯌꯥꯝꯅ ꯇꯤꯡꯍꯜꯂꯤꯕ ꯑꯁꯤ ꯇꯧꯗꯅꯕ ꯂꯧꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨ ꯃꯤꯌꯥꯝꯗ ꯉꯁꯤ puthokthuna khanabani luhongmoda phijang khanba cake inaba ring khudop sinaba amadi mangani sakauba numita photo shot tawduna arembada sel yamna tinghale fattaba lambida ahongba kaya laktuna miyamna lamdamasi nongmadi soidana mipal tangwagi phibamda leire miyamna matam sana warep lawduna satnabi asi hongdu hokshaki